खुरुमजरे अहमदन सिंह रोय पाउसिंग मणिपुर हौजी थोलबे इशू की मतंग ऑल पॉलिटिकल पार्टी की मिफम चीफ मिनिस्टर सेक्रेटरी पांगथोक्तुना वारेप क्या लौख्रे मणिपुर पीपल बिल लिसिंग तरनिपाल हयेंग असेंबली द पास तौरगनी मसिद मियाम मतंग तंगबिनबा चीफ मिनिस्टर ना अपील तौरी अमदी फ्रेमवर्क एग्रीमेंट का मणिपुर के पुनगी सत्तम कायबे अब मसा यावलबदी एमपीपी ना सब चैनल लेप करी हाइन हेल्थ मिनिस्टर जयंत कुमार ने फोन की मणिपुर बॉम्बिंग तबरीब सिंह तराम सुबह पाव संतुन पिजरे हाउसिंग मणिपुर थोड़ी इशू सिंह बॉर्डर पिलर नंबर मरफू माटो की वाथोक मणिपुर यूनिवर्सिटी की बीसी एपी पांडे सिंदोकदबनी हाइन संगसिलब खोंजंग अमदि फ्रेमवर्क एग्रीमेंट की अहानबगी वारोल फोंदोरकपदगी लाक्लिब वाथोक यावना तोवान इशू क्या मतंगदा ऑल पॉलिटिकल पार्टी की मिफम ngase पुंग 10 मिनट 30 दगी हौदुना नुंथल पुंग 2 मिनट 30 फावा पुंग मरी सुपना चीफ मिनिस्टर सेक्रेटरी पांगथोक्तुन खनन देनख्रे ngase की मिफम अदुदा तोवान पॉलिटिकल पार्टी न सरुक याखे अदुबो कांग्रेस पार्टी दे सरुक याखिदे मिफम अदुदा सरुक याखिबा सीपीआई मणिपुर स्टेट काउंसिल की स्टेट सेक्रेटरी एल सोटिन कुमार ना आईएसटीवी न्यूज दा ngasi ऑल पॉलिटिकल पार्टी मिफम अदुना खनरिबा बॉर्डर पिलर नंबर मरफू माथोय मणिपुर यूनिवर्सिटी की वाथोक अमदि फ्रेमवर्क एग्रीमेंट की मतंग तोवान पॉलिटिकल पार्टी सिंह माइकेली अपाम सिंह फोंदोनखे पुंग मरीरोम खनरबा मतुंगदा ऑल पार्टी की मिफम अदुना इशू अहुम सिंह मतंग वारेप खर लौख्रे वारेप सिंह अदुदि बॉर्डर पिलर नंबर मरफू माथोय की सेरिबा सिंह मतंग लाक्लिबा तांग 15 दा सेंटर दगी टीम लाक्तुन यंगसिनगदुरबा असिदा यावदुरबा स्टेक होल्डर मदि मरी लेनबा खुंजा सिंह की मथक्ता पॉलिटिकल पार्टी खुदिंगमकी मिहुत अममम यावबा मणिपुर यूनिवर्सिटी की वाइस चांसलर एपी पांडे की वाथोआ सिंह मतंगदा हाई इंक्वायरी कमिटी न थिजिनबद कुनुंग साननबा बीसी बु लिफ फिटोपा अमदि यूनिवर्सिटी असि चलाइनबा प्रो बीसी महापा यूनिवर्सिटी असि महोसाई फिबमदा अमुक हंजिल हननबा अमदि फ्रेमवर्क एग्रीमेंट की मतंगदा तंगाई फरदबदी असेंबली अखनबा सेशन कौदुना खननबा हाइन यानख्रे हाइखे सीपीआई की माइकैदगी हौजिक मोबाइल इंटरनेट सर्विस थिंगलिबा अमदि मणिपुर लिकर प्रोविजन बिल असि पास तौदनबा मिफमदुदा पुखलम के हाइखे पार्टी अयाब लाई एक्सेप्ट कांग्रेस पार्टी अतई दोल अयाब लोन लाई इशू यूनिवर्सिटी की लोन फ्रेमवर्क एग्रीमेंट की बॉर्डर पिलर की एजेंडा खने बॉर्डर पिलर मफम से तारीख 15 सेंटर की टीम लापद ऑल पॉलिटिकल पार्टी की पार्टी मिहुत यारकान अतई ऑर्गेनाइजेशन क्या कोब मोरी कई सोशल ऑर्गेनाइजेशन कई बॉर्डर पिलर नंबर 81 दो मदुदा अखोई चुमना यूनिब्रा नत्रग कयम लम हेंजन मगदब लेगे हाइबदो मतम खर लौरा कोई चेक तौनो होनानी हाइबो वारे अम लेरे अदु मथक्ता कोई फ्रेमवर्क एग्रीमेंट की मतंग स्वाइदा कोई खर येना बखर लई अदुबो अखोई मदु असेंबली दा पुथोक्तन तंगाई फद्रगदी मदु पुथोक्तन अखोई टेरिटोरी इंटीग्रिटी दे सोप याबा वफम से अमता खलप यारोना दोमदा यूनिवर्सिटी मतंग से याम अथु मतंग मनुंदा बीसीसी लिप तो पिथोगा मोंदा इंक्वायरी मा तौनब खोनब मदु थोक संजनबगी वफम दा दोंदा बारे बु लौरे अदु मरक तुदे अखोई पार्टी साइड तगी अते अते कामु मयाम पुथोरे मदुदी लिकर की पुथोकी बिल दो मदु विड्रॉ तोहनु हाइबमा अखोई सु कन तक्सले अदु मदु वारे वन लौकी लेते अदु हाइबदी हम कन मदु फुंदो नखरे अदु लोन मोबाइल डाटा सर्विस थिंजन थमिसे मजु खुदक हमदो खोटोगा ना कोई पार्टी मागे देखा तक्सलम अमरोंदा मणिपुर यूनिवर्सिटी की वाइस चांसलर एपी पांडे लोकथवाइन संगसिलिब खोंजंग मतंगदा ऑल पॉलिटिकल पार्टी न लौखिबा वारेफ मुसु मुटामदी मुसागी मिहुत सिंह अकन मुंगदा यानिंदब फोंदोखरे मुटागी ऑफिस दा मुसुगी मिहुत यावना पांगथोखिबा पावगी मिफम अमदा मुटागी जनरल सेक्रेटरी प्रोफेसर लेसम संजू कुमार ना प्रोवीसी खनगनी हाइब वाफम असे यूनिवर्सिटी की सना कांगलोलगी वांगमदे प्रोवीसी खन हाइबसी ख्वाइदगी सीनियर ओइरपा प्रोफेसर अहुंगी ममिंग बीसी ना एग्जीक्यूटिव काउंसिल दा थागलब मतुंग खनगदमनी हौजिक लेरिबा वाथु असि बीसी लोकथो हाइबनी माग नमतो करमना प्रोवीसी खनगदोरिबनो ngaraang watho asing matangda deputy chief minister yauna minister manga laktuna warusin prokna ba wafam phongdolomlaga ngasi lawliba waref asidi khangna aran batawni haina logni sangsilib khongjang asibu lana uhannabani haiki
मुटागी स्पोक्सपर्सन प्रोफेसर देवानंद निंथौजमना प्रो बीसी खनबा मसुंग बीसी लिफ पीबगी वाफम मुटाना याब लेते ममांगदसु खंगनख्रबनी फैक्ट फाइंडिंग कमिटी सेमलिबसिसु मेंबर अनिदि हानादिगी यानिंगदे हाइना खंगनखिबा अदु अहोंग लेते फैक्ट फाइंडिंग कमिटी दा यारवा म्योय अमदी साइंस कांग्रेस की सेलाना सिजनखी हाइबद सेनब म्योय हाइरि कमिटी सिना थिजन बतारबदे इन हाउस ब्यूरोक्रेट्स इंक्वायरी तागनी पुक्सेल सेंगना थबक तोगनी खंदे वाथोसी लोइसिनसी हरबदे बीसी लोकथोकलगा थबक पांगथोकबा थमोय सेंगबा मदि हाइखिबा वांगाकना चलबा मतमदा प्रोपंग ngongni हाइखे पुनबसकी इशूसने यांग लौरगा अतई दुखतंग सोल्व तोबसे ओइबम सुकोक थोकते आइना ख्वाइदंग वाइजदबदी मणिपुर की सोशियो पॉलिटिकल स्टेटस ता नोम नोमगी श्रिंग तोरकपा पिक्सलकपा कंप्रोमाइज तोरकपसे अकोइ पुन्ना थेंगमिनगदमनी अदुना वी अपील to all the political parties in the state, including the ruling party, to immediately work out a workable solution to the impasse in Manipur University. Sisima I appeal to Janingi Aduga Thanigi Matamang of Sibogda Namthak to what trick to Wimhota. Please come out with feasible, workable solution at the earliest. Saru Akiba Musugi General Secretary Laishrams Kennedy-na wathos matangda political parties sing mute thaziltuna themna honari ngarang su minister manga laklomlobu matungda ngasi su MLA ani laktuna positive oibo wafam phongdolomlaga lawlibo waref asidi kongjang asibu karimna bini haina lawi hayangi assembly mifamna political party khudingmana watho asibu haksina lawduna ihok sangsil lakleba singna pamba maikaida sab saba PF ama lawgadabani haike political party ki usi lawlibo waref pro bisi hapa amadi fact finding inquiry akoina yadi aina lariba waingsing yadi na clear oina thamiba posi continue to honba kai basi akoi gi CM na akoina tawriba agitation asi akoi arumayang kai mi yengdabagi akoida karim na bagi fiom ama lakbasi yamna laibak thibani akoi gi crore maga gi demand si fake ni habagi wafam ama deputy CM na masana palami fake ne ana khanga ba lari posida BC gi mathakta adagi fake ne khang lari posi BC gi mathakta adagi magi mai le na authority mathakta ngachi bo action lokhotri base kari gino Hayang Pangudurba Assembly Nungzumipumda Manipur Miyamna demand todun lakiba ILP the Manipur People Bill pass tawrgani bill asida miyamna mapung phana mating pangbinaba Chief Minister Nongthomam Biren afil tawre Chief Minister na makha taraduna lamdam asi yelomi kanaba bill pass taw haina mahiru yauna miyamna sangsan kiba khongjangda Mahiru Robin Hood Lakidaba Amadi Myoikya Asopan Nankrabani Miam Yamadi Lamdamasigi Kanduna Yelomi Kanan Bilasi Fast Tawudurbani Pass Tawudurba Sida Miam Namating Pangbiu Haike Indo-Naga Framework Agreement Manipur Apungi Saktam Kaibi Abamasak Yarum Labadi NPP na Sapsana Lepkani Haina NPP gi MLA Oina Mai Palaktuna Health Minister Oriba L Zentukumana Fundokre Pisum Ningom Lera Community Hall Pangtokpa All Expansion gi account hangbi Tormaduda Manamakatana Haikibada Handak Parliamentary gi report Aduda Manipur gi Ngongkai Kaibi Wafam Yawdrabasu Naga Singi Special Arrangement Leibi Yai Haiba Wafam Masina Manipur Manung Sarang Nabapo Ale Agreements Asigi Manungda Kari Yawbuno Haiba Sapsabri Kangdre Karigumba Manipur Miam Pamdabamdi Manipur Saktam da sokpa wapam yom lagadi NPP na Manipur miyam gi damukta sab sana lepkani haike naga integration akhu karam to akhu nagana nagasin na injali haida community na any other community itai boro amoro anachal kade sala moro ayep kom de leke naga gumi ayep kom de leke ni finance ga haida ayep leke but tobudani akhu boundary pura akhu territory injigdi kai bi yaro habi akhu stay nahi adu NPP na hujur nabi state se duan chali kumduse bujagani deki even this the late government state ga khoni NPP na partner to matu partner lo hai adu serial ki policy political land chaki hua din but once political land se or how da praja ke liye bhi sentiment party madi ki legi ne bata ki ani ba apam me am de madi against NPP ne thok kore NPP will definitely stand for the integrity of our own state Ministry of Home Affairs के Joint Secretary Northeast, Ministry of External Affairs के Joint Secretary अमदी Surveyor General of India के official सिंगापुर बकांग बोमा जुलाई कुनमरी लेपाक पनुमिता क्वाथा खुनौ दसतुना से निर्बा border pillar मरफुमाटु खिलिबो मफम अदुगी असुमरान यंगसिलुगदुरी खोंगसा देसिर सरुक यानबगी दमकता इसम UCM अमदी मरी लेनबा खुल सिंगी सिप सिंगदा मणिपुर सरकार के होम डिपार्टमेंट ना इनवाइट तोरखे मथंगी नुमित जुलाई कुनमंगा दा चीफ मिनिस्टर सेक्रेटरीट के कॉन्फ्रेंस हॉल दा चीफ
Minister Cabinet Minister Singh Center gi apun bakang bo madi invite torba lup sing gi mute singa khanane mi pamama pangthokane hari Paumi sing anayak yaw pamatamda mating pangnabagi damakta lottery toroga khongalakhiba lupa lakh marphumanga gi senfam dagi lakpa sendoi dagi paumi tarukta mating pangnana bathabak paikatpa hokre Journalist Welfare Fund gi senfam adu Rems Janims amidi tongan tongan ba mute sing na punduna semba Medical Board amana kupni yenglo matungda tembang magi senfam adu lepna kibani mating fanglagada paumi sing aduna PTI gi photographer PS Santos ta lupa lising yangkai Isial Express ki paumi CH Netrazita lupa lising homudra manga amju gi advisor eke sanatonda lupa lising homudra manga liklam sefonggi Rajenda lupa lising yangkai ISTV News ki jit ningombagi loina bida lupa lising homudra amadi narol thaudang paukse gi paumi Khetri magazine ki masanupi layang bada lupa lising tarani temang senpa masi matokramna lepano haibigi matangda Caesar Hospital and Resource Center gi chairman cum managing director Dr. KS Palinna Sandok Haiki Bagi health ki concern atau health expenditure si wang kalai amjuna bagi pawising ki tongan ba foundation na masem dana kai ba fund na madagi lak pa interest na ana yaw ko matam da pi na bagi da makta paisa khra yamna limited oi paisa ni hlei si tai su khanja da ko su suggest taw si masi khra hengal aga koi ki interest si na sinna dawni na capital si khara hengal na bagi koi fund drive taw si wari sa jai sahi oina lai river resource ma tungina koi yengasi it is the beginning how by city am na maru how raga ne koi loine wai reise masigi mateng si tasere na han koi na traga su na da bdi yarakta ba sahi am khalakpa heart ki la ko joint ki la ko to to ba liver ki la ko kidney ki la ko adana expenditure no wa khalaka dori adana to ba insurance ki wari su dum khanai adu bo hoji hoji ko na lai liver resource dagi kudakta ko na pi ba mateng adu oiraga di hai ba amount sing si asi ko ne loktok jabni Mid udraba mama mapana masanupi gidamakta sana bathabak natraga loan amadi pihaningi mali linabasingna kalai phawba miyang sanglakadagi haibadudi tambangamdre hiramasida report ama Sahi kuntra mga kaktangai riba Imphal West ki Uripok Sorbon Tingel Kabrubam Lekai de Pokiba Pebam Govind Chan angang oiringai sahi mga suraku matamda lezaw thoktuna nabadagi mittang bahaibadu oiki sangsar ki fazaba kya urumlaga ukhidabagi awaba mai chak kya galoinana hanba leitena honaduna ingkumja singma chamapan maudrama panda metric pass tobungam ki masigi matung tarakpada Delhi gi Blind Relief Association ki ITI da tamki makhatana Dehradun leiba National Federation of Blind dagi tungan ba training kya funky Nasi mahangna training kya fang si Ideal Blind School da lairit aminare kibi mit udrabi kasardagi sorai sam santiga punsile pun semlama matungda maki loina bina angam mateng puthokuna gamkibani mailena ba department kya gi thongjun thillurabasu kanaba fangdri सरकार की थबा इंखान की हर वर्ग दी कोई जुजी ले बा MSPDCL की मल्टीटास्किंग स्टाफ कोबी के बब मसोई अप्लाई तो सिकी मधु जो जो बहुत करीम वो हाईवी के इंटरव्यू तो गिरे अदो मैं मनुंग खरा लोन लोशन गिरे ना मैं ताई अदे को जो एजुकेशन डिपार्टमेंट की मल्टीटास्किंग की म अदो जो इंटरव्यू लोय करगा जो रिजल्ट आउट तो देना ले तो बा नॉर्मल पर्सन सिंग दे रिजल्ट आउट तोरगा सर्विस अब जॉइन तो करे ओजा कौनी न मोय टी थाब अदु पास तौरगदी ओइनी हायरे अदु मुक्ति टी दुदी थाजरुरे खैना साइदा तौबनिना अदुना मु ओइबे याद्रे न हायरे हुजिकति बीए तौदबे याद्रे अदेगी अखोई हुजिकि फिबम सिदती अदुगुम मयाम दो ngamdrabnina adum to e ubagi sakti amata leitraba gobinchan amadi santi gi sahi ama makhai tagaribi makhoi ainigi machanupi lanchen bibu chawna ba amadi miyam oina ba hona bada miyam gi minok maisa langli adumokpu handak manipur sarkarna paikhalakpa maroina sotharaba singi tengbang dagi tha gi oina supnagi lupa lising amaga chamanga di fangba hore थबाई गांजे कोई कैलेंडर के योन मतमना कैलेंडर योन बचपा गवर्नमेंट की लिसिंग मचुंगा खरा फंगबजिगा चीफ मिनिस्टर की सोथर बचिंग तेंबांगना पेंशन पिबिलिसिना अदुगा आइगी टेक समाना के लीवा की मोरा के साबो खपा जुबिटोरी के पोचे लोन बिजना टेक तोरा दुम लाइरिसा मखोई एनिगी अपामबदी लाइबक तम नमदुना मित उद्रबा निमान बगमद्रबा ngakto ojerabasu hakchangi asoiba amata leitana pokchiribi machanapi lanchen bigi damakta khanbiraga mokhiga chanaba sarkar ge thabak macha ama natraga loan oina tengbang khara pibiduna hingbagi mahaw adu khangan biu haibasini ata sin haigadi aigi imu
मनोंगी फिल्म जिदा गवर्नमेंट आई लोन नि खंगदे नत्रगा सर्विस नि खंगदे अमा खता पिबिरगदी आइगी पुंची जे खतंग तंग दुलेतान हिंगबदा खतंग मतेंग मतेंग होयदना सुमाइना तौदना वाना लेनबीरी हाबसिंग तंग खंगबीदना अखोगी दमकता खसितंग मतेंग पांगबिरकपा थबक अमतंग पिबिरदी अखोय याम नुंगाइनेना खले नत्रगदी अखोयना हुजिक लेरिबा फिबमदि दै चासिदि सेम ngamgani asi thawai se am wajare गोविंद चांद अमदी शांति की हौजिक लेरिबा फिल्म मसिनी एगी नाकंद लेरिबा सि मखोय अनिमक उबगी शक्ति वाटपा लोइना लोइना पिकलिबा मचा असि बुतांगनो होनबदा ngasi फाउदा अवाबा क्या लांथेंगरगा लागली फिल्म मसिदा मणिपुर सरकारना मरिलेनबा अथॉरिटीना अदुग मरिलेनबा डिपार्टमेंटना मबानिना पांगबा पांबसिंग मनुंग अमखतंग ओइरबसु बिबिरगति ngasi सोसाइटी असिदा ngasi लमदम मसिदा सेट असिदा अचौबा अवन ममा पुरकपंगमगदोरिबनी कैमरा पर्सन तोमगलोना चिटनिंगोंबा आईएस टीवी न्यूज ओरिवॉक सोबन थंगेन काबुबम देखाय Agriculture Department na lomi sinda ohong momolda urea fangana Imphal West ke awang kuno da leiba Imphal West 1 Primary Marketing Cooperative Society Limited ki godown da thamba urea department ki maike diging si miam da ohong momolda fangana ni haikraga thonglon sindano leiba bu yaning da phongdoktuna lamdamdong miam irang horokre official sing lakto basu thong thugaraga darkar oiba har logni haina lomi sing irang horokpodagi Imphal West ke SDPO masa laktuna lomi sing du temjin ki Police na daita lorga hayang miam da har fangalagani hay na thazo pibadig irang adu nemtaki Manipur University ki Vice Chancellor AP Pandey resign tawbaga luinana voluntary retirement logadamini haina KSN dabi tori maki matakta khongjang sangsalapa numit yangkai humdoini suruba phawwa ngasi phawba mahapu lokthok tana kangkhatuna thamde pebamasida Manipur ki sing amasung tamda leriba tongan tongan ba mairoi love civil society amadi miam punsinduna thengnaba tai amaromda mairoi singna khongjang sangsinba matamda elementary thaki mairoi sing konsingumchi hari Hauzi oriba status ki phiba masigi matungina Imphal East amasung West leriba private aided amadi government college amasung school sing hayang tang kulumdoi shuti oigini haina higher education university amadi education SK director TS Kiran Kumar na order ma thokre hauzi makhata ba pau kem lakting aided tem bem tang lobni se Enjoy the tastiest bread in town. Manufactured with the highest quality in the most hygienic bakery in Manipur. White bread from Likla Bakery, now Manipur's favorite bakery. Nati chat lagi ba? Please ay chat lagi ba? Target kasi yan ang ikrabadi. Ito di ma. Amo ka na unang panglaro. Asum taong na mango season na sakrabada. Adung hai na unkis mango sushiro. Adung panglaro. Kangi na. Saraswati Coaching Institute Singmirong Khonangkarak Imphal. Admission open. Class 11 Science Foundation course starting of class 16 July. Medical regular course NEET UG 2019 starting of class 25th July. Special futures. Supply of the study material from Delhi. Weekly test strictly in the NEET pattern. Free studentship secure mark for 80% and above. Hurry, limited seat only. We nourish your futures. I think we should run at once. Winky's Swiss roll. Ram turabo. Punshibu. Winky samta di piudana. Papa, quick zone gidi tatatis college di. Mamal suma phang kuding chamane yo sumangaro pista salabni na. Adu suma takta superlink footing gi offer me amum pirisi di. Tas electric drum no sin bagum na yoti sin bayar. Dudi sanagi mohut yang na sinbaya. Back betul da taram seri mengata boxing abu ko amadi UCM na pangtho ki ba handak sahi gi jun tar Nepal gi tharong mari lene na pangtho ki ba e dan toba aduda EP ki ba miyoi sing da certificate yen topa gi thoroma ngasi Kwakethel akham lekai da leiba amuko gi office da pangtho khre thoroma da UCM gi president Sunil Karam observation committee gi convener as Sanjoy Rims blood bank ki Dr Palin Namaru be miyoi sing oina sarwa ke Taunga mari lenena UCM gi president Sunil Karam na hakibada EP ba haibe si miam pun hingminasi haiba wakalol aduni masi miam ni kai khumnapam thoi haike EP ba missing na se subna ka ke asagi wakalol ai da hinge haibe wakalol natana hingminasi haibe gi wakalol ki ideology wangar ba poda sibo amuko UCM na yamna ikai khumnapam thoi amadi hairu makhoi gumba mayam akoi gi tungda harka da ba kayam kangna EP bada amang balaite EP bana hakjang phaba lai EP bana mi kya gi punchi ju kan banga me habagi achaubo message samase ikoi punna khamina bagi sense of nationalism gi wakhalor na pusula akanda ikoi bo mokoi bo honor tor kana
एप्रिसिएशन तौनबगीदमता तंगाई पदना मसिगी थौरम से यूसीएम अमुकोना सिंजब Taramathui Suba State Level Pineapple Festival come Sellers and Buyers Meet amasung Youth Festival Porupat Lamkhai Tambalu Market Complex tanga silo sinkre Manipur ga pungi sector kainaba amasung miyam gi mayok government tabak tawgdaba leite haina Horticulture Minister Ts Sam Kumar Phongdokre Development Organization Andro Kenresin pangthokiba tormaduda MLA Olukhoi MLA L Susildro MLA P Sarasusugaki Horticulture Director K Gyana Festival asigi mai pakpo oina Gurugram da leiba MS Arorana lamdamasidi putholiba ki home test torba matung sei khudingi longnaba yana serol inre haiki Minister Sam Kumar na Manipur da leiba issue khudima lenga asina lumna lawi amasung miyamgi mayokta amadi apungi saktam kaigada tabak tobu leiroi Sakwa tawangi matang da paluduna Andro Kendruna Primary School taru amaga hapsinduna Government ki school tarani toy lehanduna hena phaba mahiroi leina bahonare Imphal City hanadigi hena sada marphu luna na miyam unare Smart City ki makhada underground parking sengwat hanaba financial bid July 15 da pangtholagani masina street bandurgi suasisu loisin mangamlagani haiki Maduina Manipuri Marai Paibi Ima leader Mayam Singda Barang Kyam Kana Yuga Mayotanga Imagine the Hyderabadi Lakai Yuli Patuka Mayase Machi Timbiragadi Some Manipuri Masamo Ama Wagani Natadi Manipuzi Quiet again Jata Tobacco Kadum Toba State Amani Yadamasi Puna Timinazi usually Henata and the control of the Magi Libo to Soponi Jata Sabashi seriously Mother Cancer Tando Navze Machida Manipuri Ima Vision of Kobian Sakata Bokudima lagi sakana wanga pada adum mari yakani hai bata bakti madu tawbigano masi sunnatana mayam punna mangna koi irang hawdana hayengi assembly thupin lakani hai gado bangasi sata mayam tora bakti maktu babesa session lawi Central University webri na kurakta state na kutaba yada ba adi matang kitang ngai na ba kanda praja mayam na sauna ba amdi sata mayam ni sentiment du sobola koi punna makhangi Onemas Minister na soi na amadi akoi government la jari ba onemas MNM mayam kudi mangna sabtana BC la thok pa ba se motion ba se akoi lendra ba wasak na ya ba se masoi panam tamjari Hayang pangthok durba assembly mifamna Manipur Liquor Provision Second Amendment Bill pass tawba asigi damak miyamna mikup na hom singna lebina bakala na phongrole bill pass tawbu yaroi haiba miyam gi khongjang makhata na hanba leitna sangsin gani pass tawba natraga tawdubi matungina khongjang sangsin na bagi warap logani ngasi su kadana sinduna Imphal West District East Bisnupur Thawalama Kaksing District Towan mamapam singda wakan mifam setabaga loinana MLA KS Jackson MLA T Robindro MLA P Brozenda Memorandum Pisin ki wangkayang pali lamlong maripang bakithel da nongpok layak apun malufna wakan mifam pamge tawda police na ating mapiki hayangi assembly mifam asi Manipur miyam gi tungi lep kadaba khwaidigi maroiba mifam oiragani mifam asigi warap na Manipur kanba amadi kandaba oigani hari Karagi khongjang sogaladuna upokpi bazar da su upokpi apun mamera pai bi lufna wakat khongjang sangsan ke Pawak saw longkai maya lekai dasu pawak saw ikai apunba mera paibi lufna wakan mifam setake kairen paibi apunba nupi lufna su ibudo pakang community hall kairen paibi da wakan mifam setake kumbi kaitel dasu kumbi kaitel fambi malu famadi kumbi apunba nupi lufna punna kusam dasu wakan khongjang sangsin ke wangu apunba mera paibi lufna miyam galoina wangu parking dasu wakan mifam setake Apun menupi luf morang mudi morang kaitel fambi ima luf na pun kusum na duna kaitel famba ngayak lep tuna morang kaitel da wakan mifam setaki government na yu license pi duna sungan bi yaroi haiba kolau lauki kadagi khongjang si sogaladuna apun menupi luf nambol na su nambol hau kaitel da wakan mifam setaki government ki ware base handok na badavi tauri apun menupi luf yumnam kunong na su kaitel masa yumnam kunong da imai bel singaloi na wakan mifam setaki nisagi maukta miyam nakan ba ihok sangsilingai da yu sungna na ba ware bill pass to ba haiba si miyam mang na ba hona bani hari Assembly na putholiba Manipur Liquor Provision Bill thamoiban apunba nupi luf thanel na yabang omloi kudakta withdraw tawgadabani haina luf asina thamoiban kendrugi MLA KS Jackson da memorandum pisin taksin kre yu sungba yana ba honor labadi Manipur sarkar gi khongthang aran mani hauji aikoi gi seng saba kona dabadagi mapandi gi seng pusilaktuna melibani karigumba bill asi pass tawduna yu sungkrabadi miyam saba phangdagi akiba pipa mama oirkani bill asi gi mayokta kadana sangsilapa da thanel na saruk yagni hari
Manipur State Legal Services Authority Manipur ne sponsor toduna Bishnupur District Legal Services Authority na sinuna district asigi oina kunithoi suba legal at clinic ama Moirang Kendrigi manung senba thamna pupi momang lekaida leiba New Life Foundation Training Center da District and Session Judge ngaine kim kipgena hangtopul loina legal awareness program am pangthokre awareness program adu da District Legal Services Authority Bishnupur gi Secretary Monalisa Maibam Zilla Parishad member Kanan Blasu Sarwaki, Tronga Marilena, District and Session Judge, Ngani Kims Kigena, Asigumba, Legal Clinic, Ama Hangdopa, Sina Lamdamasida Ladyba, Miamda, Angimaramda, Kanabaka, Piragani, Bapumasida Ladyba, PLV Sing Nasu, Miamgi Kalaga, Tabaking Tinatobu, Clinic Asi, Sarkari Matungina, Darkari Matungina, Makatana, Hangdoknaba, Tabak Tronka, Pakli Haki. Clinic level Sida Paminaraga, Loitopayamsi. Mayam ginamag win-win situation bi yapabni ginamag ikoina si so public to encourage toning asi clinic tagi laikai gi misinda mateng ba lobio aduga laikai gi chawkhat ningai laikai gi phaningai oikni hai na thasai Infal Finance Cooperative Trust and Credit Society Limited ke Kungamangrak Suba Foundation de kam Silver Jubilee Thromama ngasi Palace Compound leba Manipur State Film Development Society ki hol pangthokre Tharmadu the Manipur Legislative Assembly ke Speaker Y Kemchan ICM Impal West ke Director Dr. K Ranjana amasung Modern College ke Han ke Senior Guest Lecturer Oramba T Gojendra Singan Marubi Music Wina Saruga ki Yumnam Kemsana hauki basai Kungamanga sida Nationalized Bank singna Manipur ke manung hanjina Yobangam daba jaga singda private bank asina yohanbangam ba haiba si mai pakpagi asoba kudam amani mangna makatana nationalized bank singna repayment tobang ngamloi haibi wakhalda akiba lebidagi miyamda loan piba kiringai private bank asina miyamgi awaba yenglaga tongan ba sentang kaya amasu pithaduna lakli haiki ragumba mana pagi bank ki loan si tana matamda aduki matika awabani Manipur se repayment lakani lakoi haibasi study tawding ida nationalized bank sing sidagi loan phangmasi entrepreneurs sing sina yam awaba moi haiba sector asida Infal Finance na asoba daita ma lobidana local issue me amsi khangaga local gi entrepreneur mayam improve tawlamba even kui singa mai dege horga lora bom den Pauna Bazar den kui Bisembu district covered awre aduga Thangal Bazar unit ma hange musik lakaduriba Sahida Manipur Bunba cover tobanga masino Ranjanana Manipur da bank service yamna watli adugu sahi khare sida bank asin loruba tawdang asi mayamdi mangjal thana sali bank se thabak tominarbi singna isamakini khana thabak tominarbadi chokhat pagi maikei da lakani customer sing pelen ba haibasi ahan ba pandam oigedabani haiki nariba koi amatani institutional chakot matamda koi chakot gadoribani adu bank sina chakot pada koi chakot gadoribani employee chakot gadoribani board of director chakot gadoribani adu ko loinana akoi na piriba service myam si mapung phana customer singda mapung phana piba customer haibasi koi gidi ningthoni customers are king aina koi gi customer je koi na moji ningthoni na mapung ne harga koi na customer lactragadi koi bank sida trip and credit sen thamjanba aduga sen chemuk lending tokpa deposit lauraga amuk paisa si pitokpa santokpa habisida ngasagi koida koigi bank si thajadana mayam lakbiribani Thasi tang tara Nepal da cabinet miphamamana 7 central pay lisingni kungi April amadagi pinaba water flow kibadubu ngaseyu JSC M2 MGO gi executive council amadi consultative council yawna phangku miphamamani yaning du phangdokre hiramasing mari lena ngasi Imphal West ki maphamam pamising unabamada JSC M2 MGO gi president Laikunjam Bikena Manipur Liquor Provisions Act sana handuna madurigi lakpa income maduna 7 pay pinabi wafam phangdokpa laibak thibani 456 pay P kiba matamda Manipur Liquor Provisions Act asi laikiba nate 7 central pay asidi 14 Finance Commission gi pithar kiba crore lising kuntramanga aduda pay revision gi saru ama oina yaukraba bisani JSC na sangsilba khongjang bumiamda lan uhanaba honaba thong yaningde lising ni taratrok ki January digi senaba hokraba 7 central pay asibo state asida lising ani kungi April dagi sanagani haibasi lenga ki employees singi sahi mariga tha marigi
कानब फंगदबसिंग अदु नमसिंदुना थंबिगदुरी BJP na election mamang da wasak kibasing adu tabut ontopiu JAC na taliba demand si miam da hakting na amadi nakoi na kanaba fangadurubani taliba demand sing phangdipawa makhata na JAC na khongjang sangsin khigani masida lebak miam na mating pangbiu government na M to MGO gi lusing basing matakta thamliba ating basing lokthok lobadi matam chupada wari sana na basem sanu lei haina supongloke City Council M to MGO gi core committee membership amasung akai gi Ladiba Executive Council amasung Consultative Committee ki mathakta ladiba athing ba mayam se kaigumba immediately kaigum lakhok piragadi akai adu ge tumthum matada akai wari sabagi khurong sabadu masu akai lawna dum ta sem salai government na kaigumba akai gi ladiba akai demand akai gi ladiba nasagi wakat akai gi ladiba singje moina puksin chena lotion ningagadi akai na huji thamjariba point sing asi moina thabona unthobi bedamda harauna yazani awang AOC da leba sign hotel da sangjapam piduna natabali se salamba nupa nupi punna taret amadi hotel mapu matai manau phagat khre natabali se salamba amadi makhoi bu sangjapam piramba hotel mapu phabaga mari lenana awang Saukhong Development Club ke president Ramthor Kaising na ngasi phariba hotel mapu lekai asna makhata na siguma tawdana ba sanglaroi atopo mafam singsu puthok laga mara label sing lekai diki tan thopgi thabak sathargani haike tung taba aikoi amuk drive chathagi gini masuguma thabak tawribe mayam akoi matang man phagalaga lekai se mapung phana koi sengdoke se club na ngasi khongdang sangsin lei mari leinaba Manipur sarkar aikoi bu kitang yengsina ningi sarkar na koi mateng pangbi gini se koi mapi mapa moi bina koi khawrang na ngai du lei amasung mari leinaba organization mayam na su masigi anti drug drive team na chathariba drive for phaba oktibi oktabe lam chachaliba mayam phaba nisam mayam phaba gi se cooperation pibina ba haiduna koina IS ki thongdigi press media thongdigi wakachabani boundary pillar ki matang da department mari mathata legal notice thakre haina UFO ge legal acts and awareness council ki president senior advocate Sanasam Sharat na permission phongdokre ngasi kaisampata leiba yaima commercial complex da permission ga unabada Sharat na makhata na boundary survey of India ki secretary Silong da phamba boundary survey of India ki officer in charge Manipur ki Revenue Commissioner amadi Principal Chief Conservator of Forest da hokibajun gi tang kun manga da notice pisinkhre notice asida maruina Geneva Convention lising masamapal marfutaruk ki wangmada traditional boundary amasung sok lising masanipal kuntra marida yanakiba Pemberson's line manganduna kwata kuno lam hanjina boundary pillar marfumatoi hongdok hongjin tobi mayoktani haike 1967 da Rengunda inige agreement che karamba constitution ki provision ki makhada power pidne inari madar masi inari bisdagi tholei bane masi na chumna Mizoram ki lunglei dagi laga lag chumna abawa Arunachal Pradesh ba sakisa enclave marakta thokte ba akhoi isdagi da thoi jina di tai masi constitutional power ki parliament ki power ki makhada taw nate somebody kharana taw Lions Club of Nambol, Lions Club International District 322 DG 3rd Charter Night Celebration cum Inductions and Installations of Board of Director Lising Taranipal Taramapal Githorum, Nambol Poising the Leba Public Theatre Hall Pangtokre, Taramaduda Wetlands Authority Manipur Technical Committee Chairman Dr. K. Samuho, Lions Dr. P. Rasmani Yauna, Lions Club Ki Tobu Bakana Suraki. Indira Gandhi Tribal University Regional Complex Manipur se full-fledged university ama henbinanaba Chief Minister and Birena Human Resource Development ge Union Minister Prakash Javadekar da taksin kibobo All Tribal Student Union Manipur na thakpa phungdo pogal roina Human Resource Development Minister na sotu matamda university se full-fledged university ama ohelakani habigi thazbalai hairi amaramda Ministry of Home Affairs North East Division na MSA subsidy scheme ki makhada singi manung hanjin ma mafam Tamelong More amadi Jiribam gi oina helicopter service lehan bada ayaba pirokpabu union asina apen mafondrole hozi amuka natiba brematang lominise I think they are going to get us. Indeed, indeed. I think they are going to finish us. I think we should run. At once. Wing
Winkies Swiss Roll. Yam turabo punshibu Winkies amtadi piudana. Booking open for office spaces and retail. The key features are retail shop and cafes, exclusive space for offices and the fifth floor, power bathtub, modern security system, adequate firefighting system, automatic lift, ladies and gents washroom. For further details, please contact the Swan Tower, MT Avenue, Imphal. Contact number 70852-75110. Email us at swantowerarcade@gmail.com. Nati chat lagi ba? Please ay chat lagi ba? Election ki matam loikhrabadi adu tuma amu unabu phangaro Asum tawna mango season chatrabada adum haina Winkies mango Swiss Roll adum phangaro khangedana. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi uchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairaktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu. A magic mix of chocolate and vanilla marble cakes from Winkies, the cake specialist. Amuksona Tranok Makata Pausing, Lapudagi Lang, Karamna Putokatagi Highway Matanga Nomikoiba, training among us Idilbung Kalikata Pangtokre, Sanura Health Grove Idilbung Kalikana Sin Pangto Patormaduda, Cell Health Group Secretary T.A. Surbalana, training a sea my partner Satrabidi Nupis in the Sauna Kana Pirgan Hike. Aikoina Kalika Hariba Mapamasi, Aiko Manu Katang Jala Galajaba, Impal area Diamna Naksara Gazu. Kudung Java Pang Bakara Watpa Mapam Oibasida, Aikoina Janura Self Help Group Haba Ama Putoksaraga, Aikoimiam Sangdana Puna Leminariba Mayam Sina, Aikoi Iram Damda, Pangjaba Lapu Pambi Sidagi, Lang Putoksaraga, Aikoimiam Sento Lambi Kitang Oibayana Haidana, Aikoi Mapam Sida, Koimiam Pulaga, Semzavan. Manipur Maya Kaba Sinzaki Sating one a Kangdon Karam Motit Kadege Haiduna Kandarigada, Manipur Liquor Provision Amendment Bill Listing Nitranipal Putro Libasi Yabangam Loy Lunena, Yuna Muikagi Punsi Mangan Kre, Nupiangang Kaya, or Naiduna Punsi, become Nakre Haina, Habuk Nupi Samaskan Beluf, Daran Consuls Makalakan Fondroli, Bilasing Mauta Satarpa, Yo Kudinda Lupasina Suragni Hari. Lilong Kendrugi Manungsana Ladiba, like Papam Gilabi Tongi, Pibam Kendrugi, MLA Amadi Sarkar Mili, never sing a Yansin Bidabu, Lamdamadung, Miam Pen the Fondokre, Club Hamadi, Lamdamadung Sangstan Kiana, Wango Amadi Lilong, Ani founded by Suspension, Briski, Fibam Yansin Mugulina, Marie Lenusina Tumatam that Tonga Si Matonga Sunum on the Yansin View Hike. Masi sembi na bagi damakta kai club organization amadi maira pai mai bel singna chief minister da miam gi numita satna wakat labada koi chief minister na choi koi wakat adu tabi duna thong si sem na ba irakre tawda bu mai laina ba department singna koi gi thawai yawi dabadagi thong si hojik pawa semjan na lairi thong si semjan da bana maram moir kan da ana ye amadi koi angang singna sana ba practice sol ko da yamna koi awa ba mayong na re duna mai laina ba department singna koi gi adu ga laingang na Integrated Beekeeping Development Center, Directorate of Extension Education, Central Agricultural University Sinduna, Thasik Tang Tara Tarukti, Hoduna, Numitri Nisupna, Scientific Oibum Onda Koyopagi Satrapa Training Program, Nasi Sandel District Ki Zafauda Leba, Indoor Stadium that Lucian Kre, Lucian Bigi Thorum that Sandel Christian Village Ki Safe, JS Laxmont Anal. Haumi Resource Guild Manipur ki Vice President as Robin Namadi, Central Agricultural University ki Principal Investigator KS Ibohal Maroy Bemusing Oina Sarga K Training Aduda Sarga K Kunmangada Certificate Yantokre Hianglong Kendrugi Sangmaizing Digi Numai Kong Arong Teragi Lambi Fatabana Miamna Maruina Mairi Sing Chatok Sasin da Kunungsar Mayonare Lambi Si District Anigi Manipur Turelgi Mapanda Kundara Bemuli Sing Kyagi Lifeline ni Lambi Si Fatabana Anayak Yorpa Amadi Nomgi Lalo Tik Toduna Hingliba Miamda Azobo Saiting Ama Mayonare Mailena Authority na Miang Sang Lambi Si Samjin Rabdi akan Makongjang Sang Salagani Hari People Upliftment Organization Sinduna Infal Iski Manung Senba Lamboy Kul Ireima Laibungda Kankal Kaya Hidak Lupagi Torom Pangtokre Kang Digi Sentopa Laina Kaya Ngaktok Nova Pangtoke Toromuda Asa Wakar Kaya Susuraki Yambrem Gobin Koba Myo Yamana Minute Ahumda Kuningna Samapal Taranitoirak
Tinduna Amadi Minute Amada Sahum Nepumarirak Tinduna World Guinness Record Tamnanaba Ngasi Kumalampaki Boxing Arena Marilina official Sing Yauna Utkre Govina Marks within a World Guinness Record Senbangangani Habigi Sauna Tazwale Haki. I never attempt a record Tamjay Harmony. I know quite fast the home wonder double punch, double most full contact double punch at Tongwing and Germany. Other records or not in a level messenger. Other is a bit hanging agent practice room toba, elbow a more record, a month at Tongan and Pusawera. How do you mahina see record attempt of Wongamzin? 3 minutes yamdra, the 700 above the Oregon color. I do go 1 minute in yamdra, the 340 above the Oregon color. Quite fast at 330 is a Mars Sida 2 I evening, and 170 slam 1 minute is a. Other 330 tongue, other 300 is 2 idre. I do 2 guys, so income stamina, one near because songs lay in 3 minutes in a. Listening Trata Pangtoki Bataramathurik Suba Manipur Bidhan Sabah Mikhalda Security Personal Singis Nakibagari Singi Awaiman Pitopiu Haina Senapati District Transport Cooperative Society Limited Number Lin Singipuning Singsilale. Manung Hanjin Mampapam Singda Ana Langi Kudung Saba Fanganaba Sri Saitya Sai Seva Organization Manipur Ge Medical Cell Kangpopi District Ki Sampai Subdivision Gi Manung Senba Persians Khulda Pangthokre Thormaduda ADC Center Hills Ke Executive Member Vikas Basnet Pasupati Bitals Amadi Nepal Ke Civil Society Organization Cameron Nasraki Cam Adula Mui Sohumrom Lang Bagalwena Hidalang Thak Singh Amasung Pirol Singh Miam Dian Toki Manipur government ki hausi leriba wangang loye sigi mathakta ISCD Minister Lepaw Haukif Education Minister T.S. Radhesam amasung Government Chief Whip P. Sarsandra Subwangang Loy Oina Kudaktagi Haukre Hirmasigi Mari Lena Special Secretary Cabinet Ningthozam Jofrina Office Memorandum Ama Thokre Hausi Makataba Tabaki Paulo Minase Hausi Tabaki Pauda Reserve Bank of India के Grade B के officer कर लोग दौरी मसाई से कुंट्रा फाउ की मनुंग लेबा graduate pass तौर में इसिना जुलाई टांग कुलुम दो फाउ की मनुंग दरखास्त थार पयाने हरी Education S के contract basis ता lecturer summary सुमना मापल लोग दौरी सही कुंट्रा नेपाल फाउ मनुंग लेबा post graduate लोग में इसिना जुलाई टांग कुंट्रे फाउ की मनुंग दरखास्त थार पयाने हरी Indian Air Force के Group X amadi Y group ki post kara logo dori masagi se tara tarukti kun phau mung daliba class 12 pass tor mu sina July gi tang kumari phau gi mung da darkhas thak pa yagni hari parka center in follow gi hari mathata piriba thabaki pau sing asigi hena ku pomorol job center gi khangba yagni hauzik makhata pau sing da BDF Guardians Association Jiribamna BDF singi tolof hengal alu haina Jiribam lamlong kaithel wakram pham chathakre July Trama Toydiki Tabak Lepi Kongjang Sangsilaba Pawa Government Positive Oiba Wafam Amata Pongdok Tabasi Yaning De BDF Welfare Association Sangsilaba Kongjang Kuding Makta Jiribam Guardian Singnasu Shawat Kani Hari Manipuri Saita Parisad Bisnupur Branch na Sahi Kungamanga Soropagal Werina Sahi Masuna Satrakpa Silver Jubilee Tarungi Saroma Oina Maitay Pungamasung Net Chankritan Isay Gilam na Sangnarabo Oza Singda Mayak Suba Mutum Maino Singa Amasung Mutum Ongbi Toybi Ningsing Selgamana Tongbrom Ongbi Manitombi Ningsing Mana Pibagi Torom LCM High School Morang Pangthokre Ngazik Tormaduda MLAP Sarasandra Manipur Saita Parisad Manipur President Buddhisindra Laishram Indrakala Bhavan Moirangi Director and Ranjisu Suraki Tha Sigi Taramarida More Dagi Myanmar Tamuda Labor Skon Mandirda Kang Singkiba Du Tamu Dagi Singlaktuna Moregi Skon da Purakre Tormaduda Skon Amadi Gurkha Samasamadi Hindu Lining Set Singna Suraki Kaksing Social Service Kaksing Bazar Business Welfare Association Sinduna Nomgi Oiba Social Service amasung Usara Thabaki Thorom Kaksing Bazar Pangthokre Swas Survactions Program gi makhada Kaksing India Pumbagi Lunan bagi athoi ehen tanabada awang nompoki oina ahan mana phanglakhiba adu amuk ana phangnabagi nokta thoromasi pangthokpani hari Thasi kungi upung 3 minute yang khairom tabada Palil Police Station gi kangbuna nupi police yauna station mamangda sat oksing sek tobada Bangladesh tagini haibi nupi mari amasung lilong marin khongdagi nupi ma phagatkhre Kaksing gi SP Victoria Yengkhomna makhoi bu purakpa
Silchar Assamdagi Hauzikna Lilong Marin Khongda Leba MD Tomba Sekunithoi Apokpa Nur Rahman Kowa Ama Siengpre Hari Kaksing Police na hiramasing matang da case ma local hari Pi machamari si koina moiga interaction torba matung da koina khangma ngambasi haire bangang sing si Bangladesh tagi through Tripura India da yauraga moigi route si most probably koi Dimapur om dagi changa kadrana khale moigi bus tonga dagi train dagi bus tonga ko pe wari si liba dagi Manipur yauraga Lilong da haire ba koigi Lilong da yaurawa matung da haziki haire tomba hafizur sena makoigi mayumda thambaba matung da haziki samina haiba yum magi nupi sigi yum da su numit humni mu lelaba matung da more rom da further Malaysia da puno na bagi da makta nupi mari si koigi nupi sing sina purok pani haina koi pau phang Anek Suba Mutumungbi Loidang Devi Memorial Meritorious Award in Topaki Thobal Kiam Sipai Mamang Lekai Community Hall Pangtokre Tharmoduda Wangkhem Kendri MLA K Megasandra Thobal Municipal Council ki Chairperson TS Siamo Deputy Secretary K AS Lematon Susukaki Thobal Haukha Kiam Sipai Amadi Kiam Dagi Handak Sahi Class 10 amasung 12 exam da makok thong luba mahiri kuntrada manamathum piduna puning thokki Ban Mahotsav Festival Thawanga Mari Lenana Naso Gram Panchayat ke manung senba upokpi gi akoiba amadi upokpi khunau taba lambi da usara kya thakre Tharmoduda Naso Jila Parishad member TS Dilip Tinungai Jila Parishad member Ojoy Biodiversity BJP Manipur State ki convener RK Somorjit amadi BJP gi atai topo kya susuk rakhi Hauji makata nang sagi sanawi pawlo ngasi sanawi pauda junior amasung cadet Commonwealth fencing championship ki England da July kulumdoi dagi kuntra fawba pangthokadruba national camp ta Manipur gi felt women da Anita amadi Khushburani ipi gi nupi da Strela nupa gi da Jetli Suruyari state fencing course oriba wahangbam Bolesorbo Indian team course oina Suruyari Ministry of Culture ki makhada haibok ning tho athang ta sosan siang thang takelambam na sinduna aulok suba state level thang ta festival July 18 dagi kunramatoi phawa yang thang ta pangtholagani saruk yaning ba association singna association asigi office dagi khomorol khangbu yaragani hari hojik makhata basana bagi pau boyani thokjam dagi phambigani Nilamani English School mayang Imphal na sahi 33 makhagi nupi masagi Sanam Thambau Higher Secondary School mayang Imphal na sahi 13 amadi 33 makhagi nupa masagi Yangkai Mapal Suba Imphal West District Level Suboto Mukhaji Football Tournament ki champion oikre Youth Affairs and Sports Department sinduna pangthok kadoriba Yangkai Mapal Suba State Level Suboto Mukhaji International Football Tournament ta Imphal West District ki waina saruk yaragani DYASO Imphal West na sinduna tha sigitang kundagi school mangana saruk yaduna Khumbalampak Artificial Turf Ground da satharakhiba sahi 13 makhagi nupa masagi Yangkai Mapal Suba Imphal West District Level Suboto Mukhaji Football Tournament ngasi loisan khre ngasi sanakhiba roiba match ta Sanam Thambau Higher Secondary School mayang Imphal na Nongchup Imphal Sagol Tongba High School Bugol manga sinoda maithibu piduna champion oikhibani match asida maipakhiba Sanam Thambau Higher Secondary School mayang Imphal gi goal singadu Zetli na match ki kunmanga suba kontra mathoi suba minute goal ani T Shekhar Y Suraj amadi M Michael na match ki kuntaruk suba Yangkai ni thoi suba amadi Yangkai humdoi suba minute goal amamam chanduna match asi maipakhibani match asida Nongchup Imphal Sagol Tongba High School gi sanaroi songa yaugda match conduct tokhiba referee na yellow card utkhi amaromda district asina sinduna tha sigi tang kundagi ground asida school tare na saruk yaduna satharakhiba sahi 33 makhagi nupa masagi ngasi sanakhiba roiba match ta Sanam Thambau Higher Secondary School mayang Imphal gi goalkeeper L Robert ki mahuta sangkhiba P Dineshorna
kicks from penalty marki फजब सेप अनिना लिटल मास्टर इंग्लिश स्कूल सामुरोबु माइथिबु पीदुना चैंपियन ओइख्रे मैच असिदा टीम अनिमंगना अपिबा मतमदा गोल अमत सनब ngamdabadagi kicks from penalty makna decide tobada sanam thambau higher secondary school mayang imphal na litan master english school samurobu goal ahum sinoda maitibu pikibani kicks from penalty makta sankhiba sanam thambau higher secondary school mayang imphal gi goal ahum adu w olen l david amadi ts kate na sankhi match asida sanam thambau higher secondary school mayang imphal gi sanroi m lanchen ba amadi w boris da match conduct tokhiba referee na yellow card urkhi loisan bagi thoramda dyaso imphal east ki y boni dyaso imphal west ki nc motila namadi trau kwa kaithel gi secretary and pulensu saruk yakhi satarkhiba tournament asigi winner amadi runners up takhiba school singda trophy sing piduna pungning thawgatkhi Kaksa Kairangna Alberts Twin FC Karambo Maitiba Piduna Ahan West 11 Ibodo Nongsapa Football Tournament ki champion oikre Karam Awanglaga Young Club KALYC Karam na sinduna mamang thagitang tara dagi team kunna grumari thongna khaiduktuna Karam Kangjai bungda satharakhiba Ahan West 11 Ibodo Nongsapa Football Tournament ki ngasi sanakhiba aroiba match da Kaksa Kairangna Alberts Twin FC Karambo gol manga anida maitiba piduna champion oikhibani match asida mai pakhiba Kaksa Kairangi gol singadu Imrat Azmir Yasir Azaruddin Wines amadi Resamna Sankhi match asida mai tikhiba Albert Twins FC Karamgi gol ani aduna Phalguni amadi Pritamna Sankhibani loisan bagi thoramda minister Karam Sam amadi atai maruiba mioi singsu saruk yakhi Satarkhiba tournament asigi winner oikhiba Kaksa Kairangda trophy galunana lupa lising yankai runners up takhiba Albert Twin FC Karamda trophy galunana lupa lising kuntra man of the final match top scorer best player amadi best goalkeeper da lupa lising ani khusinakhi All India Football Federation gi miyang makhada All Manipur Football Association na sinduna saliba sahi sogli singani somna taranipal gi oina sahi asigi January thada pangtokhiba referee fitness test exam da referee samromna saruk yakhi hairiba exam asida saruk yaba ngamhogdaba singi oina All India Football Federation dagi special permission lorba matungda ngasi All Manipur Football Association na sinduna Khumalampak Main Stadium da pangthokre pangtokhiba exam asigi matangda All Manipur Football Association gi referee committee ki convener KSA Sarachandrana nom khaki oina pangthokliba physical test exam asi lorba matungda All Manipur Sports Association ki conference hall da theory exam pangthoktuna referee singna match sing conduct tawbada hena khudong chaba phanganduna masa mau phana lehenba ngamnaba pangthokpani haiki akoina sinjeriba si Manipur da referee je aduki promote tongmagi damakta akoina sugumba second phase gi oina AFA dagi koina special permission lahoraga thaudoba kangbu amusung thaning kangbu dibu koina amuk hena chance pibo oina ngasi asi ekoi Khumalampak main stadium jida moitara tre rasila amnina koina fitness program pangtok chare ngasi pangtholiba exam asida Kakching district gi taramari Imphal East district gi ahum amadi Bisnupur district gi ama yauna hana referee gi lamda khongdaraba mioi kunthra romna saruk yakhi Mayang Imphal Khuman Youth Association na sinduna tha sigi tang kundagi team taren grubani thongna khaidoktuna Khuman Mini Stadium Mayang Imphal Contractor Sathariba tournament asigi ngasi sanakhiba ahanba semi final match da Manipur Police Sports Club na Maikia Mayang Imphal bu set ahum ani ka maitiba biduna final sankhibani ani suba semi final match ki sanakibada YDO Songtham Kona na YMDO Hairangoi thongbo set ahum sino maitiba biduna final sankre Hayinung tilpung ani tabada tournament asigi aroiba match sa YDO Songtham Kona amadi Manipur Police Sports Club ka sanagani Tarom de Shuba is the 11 men's village open football tournament ki final da MSSC Hangang amadi Sengmai FC ga sanaragani Brighter Club awang posamang kulena sinduna mamang thagi tang kunmari degi team kunna group mari thongna khaiduktuna club asigi ground sathariba tarahom disuba 11 men's village open football tournament ki ngasi sanakhiba ani suba semi final match sa MSSC Hangang na Yumbu Brighter Club awang posamang kulen bu gol ani amada maitiba biduna final sankhibani
Amaromda ngarang sanakiba ahanba semi-final match tana Sengmai FC na KKGP Kairangbu penalty de goal mari ani da MAITP piduna final sangkhibani. Sathariba tournament asigi aroiba match tha asigi tang kumari da sanaragani. Tagasari boy hojilo salpada muru pa amukana pisre. Manipur hojil tholi bai suga gi mata all political party gi mifam chief minister secretary pangtok tuna warip ka lokre. Manipur people bill lising nita Nepal hayang assembly de pass torgani masjidmiam na matin pangmi de chief minister na appeal tawri. Framework agreement of Manipur ki apun gi saktum kai bia masak yaron lobadi NPP na sabsana lepni haina health minister Jayant Kumar na phone lokrai. Ngasigi ay simin bizepa Manipur pa mo translate meng tabri puno po amukana krunoi.